खुरुमजरी ngasi ai faraba yuk sida coffee with tom meng tabiri ba punamakpu ahan ba maktada adom gi host Arunbala taram noksari ngasi coffee with tom da episode am oina khogi studio da ngasi lengsin duna lari basi mayam na manipuri film gi lamda thoidok na sakhang na rabi film Puneshwori ni ahan ba maktada Puneshwori bo khogi studio da taram noksari Puneshwori na so ngasi gi yambiri ba viewer amadi tom tv pu ikai khunu bo chari isema ahamba maktada isema gi leifam ima baba gi lam aduga yum pan bira kana karai da pam no have do haro man haijage ai si ai gi ipam di moirang ni ai gi baba gi maming na bijoy kawi ima gi na guni kawi isilinaw ni pani isilinaw ni pan si manung da aina ani sobini aduga aina yum palis na kai sampatani ai gi ipuroi basna thangjam thoiba aduga ai angang ani leijare ano aje isi mana film kumbirak pase yan han bada isi mana pamaga kumbirai ra na traga ima baba na support roga film jida kumbirak pura kamain ta guna have film si ai am pame aina karino kaino khangdaba matam dagi hauna ai film je dum aina gyan tar pada pam leiramme ba aduga ekhoi matam sidadi yam orthodox oirammi hai tare ko ekhoi lam ji su moirang oi bani na atu hakna hoi jagoi isai gi mafam ni budi hainai ko adoiraga su kitang chip point heta lobi bado as film kombi sibu drama ya bisibu ai mai macha se smai yok sing ram ni na khala mangja gar ni dugum bagi condition se khar lai bani na ai khoi baba sidi pamjaraga su kijabado adumai oidana mangwanda gi ayaba si adu ki matik kuina pi gi de pami haina ado akhoi baba sina hek lak matang sidai sida laire he baba he later da min cheno wangs de acting ka he tauba as minus laira pani adubu ikhan khanghaudana ai gi ishor na haigadra ma ubi bado adamai taudana ai gi ningjaba aina wish tawusi henman badagi haibisu yai ko ada ai gi ise se isai tawi ma si ai khoi gi oza mema laistram mema oza bimla mama bimla moi mchin rau sina so yam tambi ba matam sida e puniblai manau nu pi ma smai taudana lai hi bani ma da film kumba yani kaina ga smai ka thinara me matam si ko kumjagi khojagi haibagi purpose tau tongram de thiba ma kana sanaram me ai sti tawagi di kana thiraga chingthoktra dinya kumoi da bazani da pamjai ne na pamjar su yam ni kai thiba mi oina hore eba ai tawbos da komo ina moi myam sna photo session tawbi dana khigi makeup ki pabung ibo yaima da chobisna moi myam sina ka makeup ka tawbidana makeup tawbagi mais da yengak pasi fawda ikai bana loibadu adung ba makhan gi mi moina horopani ado baba sida moi myam sina akhoi matam dugi ai gi ahanba film gi director oibi gi ba ai ga nando ojaram thing adagi di kaka sinha laksame ma ojame magi nupa moi myam sina ahing bhongli agane ai gi baba sida yana na ba thembi gi ba adai baba se sum yathokre hairaga so hekta thadokte ima yawi se yawi tawraga room ma pibi dana tawraga film se hanba film tam horobi sida ai hanba oina kaino karano ikhang khangau dana mai tawraga film sida khongda jakibani hanba film se video film oibra video film ngakani matam video film dagi mam su khangna rabane ba si ba ko da film je kayam na kumbi ai se film di mate phanayam yangre adubo aina laisari ngai gi haitare ko adu mamuk loira kan da mu imasi gi themalabra dhaman bi akhoi gi tamolan chagi direction makhada simamu ai se moi jami ma gi se loira ga ajami mala akhoi gi mama bimla se sinamu nang sima sum yaksel loibe ma du ama he loira ga ama sum kum dom ne ji so hekta tawhanda bado adumai tawdana chinna aduma sum kumjare mafam rang khangdana aduma sum kum rakan sida matung dati akhoi gi imasi sina be manang smai tawdana chatlo lambi sida chatpane na chatlabani na theater se kharani taro haina tawdana adumai tawdana imasi gi apambagi matungina akhoi oja mangang sk mangang na direction tawbi ko akhoi gi apun basaktam gi sida aise adumai tawdana drama si yawi imasina punina kumdo bordi ai script to irake haraga imasina Shakespeare gi Othello se stage da ina Desdemona sai khoi oja mangang sina direction pi Othello su sai aduga apun basaktam gi akhoi gi nusiraba kaka sing adagi ai gi marup pijam hai ama masina yomaga hai tare ne ko aduda ina literal yamba dum lojera iko mai tawra folk play
ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯀꯨꯝꯖꯍꯧꯋꯤ ꯌꯥꯝ ꯇꯦꯟꯕ ꯄꯦꯔꯠꯅꯤ ꯑꯩ ꯌꯥꯝ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯊꯤꯌꯦꯇꯔꯗ ꯍꯥꯟꯅ ꯊꯤꯌꯦꯇꯔꯗꯁꯨ ꯈꯣꯡꯗꯥꯕꯤꯔꯛꯑꯦꯅ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨꯒ ꯊꯤꯌꯦꯇꯔꯁꯤꯒ ꯐꯤꯂꯝꯁꯤꯒ ꯑꯅꯤꯁꯤꯗ ꯀꯅꯥꯅꯗꯤ ꯍꯥꯟꯅ ꯈꯣꯡꯗꯥꯕꯤꯔꯛꯄꯒꯦ ꯐꯤꯂꯝꯁꯤꯅꯤ ꯐꯤꯂꯝꯁꯤꯅ ꯍꯥꯟꯅꯦꯕ ꯍꯩꯔꯤꯅꯤ ꯈꯪꯗꯦ ꯍꯩꯇ꯭ꯔꯤꯅꯤ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗꯨꯗꯅꯦ ꯑꯩ ꯑꯗꯨꯝ ꯐꯤꯂꯝꯁꯦ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯩꯍꯧꯗꯕ ꯇꯥꯔꯦꯗꯅ ꯑꯍꯜ ꯂꯃꯟꯁꯤꯅꯅꯦ ꯅꯪ ꯊꯤꯌꯦꯇꯔꯁꯦ ꯑꯃꯨꯛ ꯆꯪꯉꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅ ꯃꯩ ꯀꯤꯗꯦꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅꯀꯣ ꯏꯉꯝꯗ ꯉꯝꯗꯧ ꯃꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯐꯤꯂꯝꯁꯤ ꯌꯥꯎꯁꯤꯟꯈꯤꯕꯅꯤ ꯍꯦꯛꯇ ꯍꯩꯔꯦ ꯁꯤꯡꯉꯦ ꯑꯩ ꯉꯝꯃꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯔꯒ ꯌꯥꯎꯈꯤꯕꯗꯤ ꯅꯠꯇꯕ ꯃꯤꯅ ꯃꯁꯛ ꯅꯨꯡꯁꯤꯉꯦꯒ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯎꯍꯟꯕꯤꯕꯗꯣ ꯑꯗꯣ ꯃꯦꯗꯥꯝ ꯑꯅꯤꯃꯛꯀꯤ ꯀꯩꯅꯣꯁꯤ ꯃꯅ ꯑꯥꯏꯗꯤꯌꯥꯗ ꯂꯣꯏ ꯂꯩꯕꯤꯔꯦꯕ ꯗ꯭ꯔꯃꯥꯒꯤꯁꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯅꯤꯁꯅꯦ ꯁꯥꯕꯤꯔꯤꯁꯦ ꯗꯦꯁꯗꯃꯣꯅꯥ ꯁꯥꯕꯤꯔꯤꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯒꯤꯗꯤ ꯐꯤꯂꯝꯗꯁꯨ ꯃꯦꯟ ꯔꯣꯜ ꯃꯌꯥꯝ ꯂꯧꯕꯤꯔꯦ ꯑꯅꯤꯁꯤꯗ ꯗ꯭ꯔꯃꯥꯒ ꯐꯤꯂꯝꯒꯁꯤꯗ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯁ꯭ꯇꯦꯖꯇꯗꯤ ꯗꯥꯏꯂꯣꯛ ꯆꯤꯟꯐꯥ ꯄꯨꯗꯕ ꯌꯥꯔꯛꯇꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯖꯁꯦ ꯐ꯭ꯔꯦꯠꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯇꯥꯛꯄꯤꯕ ꯉꯥꯛꯇꯅꯁꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯃꯌꯥꯝꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯜ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯁꯤꯅ ꯂꯥꯛꯁꯜꯂꯒ ꯑꯩꯁꯤ ꯌꯦꯡꯍꯟꯒꯅꯤ ꯄꯥꯝꯍꯟꯒꯅꯤ ꯅꯨꯡꯁꯤꯍꯟꯒꯅꯤ ꯑꯩꯅ ꯀꯞꯄꯤꯁꯤꯗ ꯃꯣꯏ ꯀꯃꯥꯏꯅ ꯀꯞꯅꯤꯡꯍꯟꯒꯅꯤ ꯀ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯖꯇꯨꯗꯗꯤ ꯃꯐꯝꯗꯨꯗ ꯗꯥꯏꯔꯦꯛ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯗꯨꯒ ꯃꯥꯌꯣꯛꯅꯔꯒ ꯊꯦꯡꯅꯍꯧꯒꯗꯕ ꯂꯥꯟꯅꯦꯕ ꯑꯃꯗꯨꯅ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯂꯥꯏꯠꯀꯤ ꯀꯔꯤꯒꯤ ꯁꯣꯏꯔꯒꯁꯨ ꯍꯟꯕ ꯌꯥꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯅꯀꯣ ꯗꯥꯏꯂꯣꯛ ꯐꯥꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯂꯧꯕ ꯌꯥꯏ ꯍꯣꯏ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯃꯇꯝꯗꯨꯗꯗꯤ ꯄ꯭ꯔꯣꯝꯇꯤ ꯇꯧꯗꯦ ꯗꯥꯏꯂꯣꯛꯁꯤ ꯆꯤꯡꯐꯥ ꯌꯥꯝ ꯄꯨꯔꯛꯏ ꯆꯤꯡꯐꯥ ꯄꯨꯔꯛꯏ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯥꯏꯂꯣꯛꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯝ ꯄꯤꯕꯤꯔꯦ ꯗꯕꯤꯡꯁꯨ ꯂꯤꯞ ꯃꯨꯞꯃꯦꯟ ꯇꯥꯟꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯏꯟꯅꯔꯒ ꯗꯥꯏꯂꯣꯛꯇꯨꯗꯪ ꯆꯤꯡꯐꯥ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯤꯞ ꯃꯨꯞꯃꯦꯟꯗꯨꯒꯤ ꯁ꯭ꯇ꯭ꯔꯣꯄꯤꯁ ꯑꯗꯨ ꯃꯥꯟꯅꯅ ꯑꯗꯨꯝ ꯉꯥꯡꯉꯒ ꯌꯥꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤꯛꯆꯔꯁꯦ ꯊꯥꯔꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯉꯥꯡꯕꯅꯤꯅ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯑꯝꯃꯤꯀꯣ ꯑꯗꯨꯗꯤ ꯗ꯭ꯔꯃꯥꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯗ꯭ꯔꯃꯥꯅ ꯍꯦꯟꯅ ꯂꯨꯏ ꯑꯃꯁꯨꯡ ꯃꯇꯝꯗꯨꯒꯤ ꯀ꯭ꯂꯦꯞ ꯇꯧꯕꯤꯔꯛꯄ ꯑꯗꯩ ꯌꯥꯝ ꯐꯖꯩ ꯀꯥꯏꯅꯒ ꯚꯥꯕꯣꯛꯁꯤꯡꯅꯒ ꯅꯨꯡꯁꯤꯅꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯕ ꯃꯌꯥꯝꯗꯨꯒꯤ ꯍꯥꯏꯔꯗꯤ ꯗ꯭ꯔꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯑꯕ ꯀꯨꯝꯅꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯃꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯄꯅꯤꯅꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯦ ꯁꯨꯝꯅ ꯊꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯦꯗꯥꯝꯅ ꯀꯨꯝꯕꯤꯈꯤꯕ ꯗ꯭ꯔꯃꯥꯕꯨꯗꯤ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯉꯥꯛꯇ ꯊꯦꯡꯅꯔꯒ ꯃꯌꯥꯝꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏꯐ ꯑꯣꯏꯅ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯣ ꯐꯤꯂꯝꯗꯁꯨ ꯀꯨꯝꯕꯤꯔꯛꯄꯗ ꯃꯦꯗꯥꯝ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄ ꯐꯤꯂꯝꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤꯗꯅ ꯑꯗꯣ ꯃꯦꯗꯥꯝ ꯌꯥꯝ ꯋꯥꯅ ꯑꯦꯛ ꯇꯧꯈꯤꯕ ꯐꯤꯂꯝꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯦꯛ ꯇꯧꯈꯤꯕꯁꯦ ꯑꯦꯛ ꯇꯧꯈꯤꯕꯁꯤꯗ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗꯨꯒꯤ ꯋꯥꯈꯤꯕꯒꯤ ꯋꯥꯔꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯗꯨꯗ ꯉꯥꯡꯈꯤꯕ ꯑꯋꯥꯕꯗꯨꯔ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯈꯤꯕꯗꯣ ꯋꯥꯔꯤꯗꯨ ꯍꯣꯏ ꯑꯩ ꯃꯇꯦꯛ ꯑꯣꯏꯔꯦ ꯋꯥꯕꯗꯤ ꯑꯩ ꯊꯦꯡꯃꯜꯂꯕ ꯙꯥꯃꯥꯟꯕꯤꯁꯤꯁꯨꯅꯦ ꯑꯩꯅꯒ ꯑꯉꯥꯡ ꯑꯣꯏꯕꯒ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡꯅꯤꯗꯅꯀꯣ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯂꯥꯟꯖꯥ ꯃꯣꯏꯗꯤ ꯊꯤꯌꯦꯇꯔꯗ ꯅꯩꯗꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯔꯕ ꯑꯥꯔꯇꯤꯁꯅꯤ ꯑꯦꯛꯇꯔꯅꯤ ꯗꯥꯏꯔꯦꯛꯇꯔꯅꯤ ꯑꯣꯏꯖꯔ ꯂꯥꯛꯑꯕ ꯃꯣꯏꯗꯤ ꯇꯤꯝ ꯋꯥꯛ ꯑꯣꯏꯅ ꯇꯧꯔ ꯊꯣꯔꯛꯄ ꯑꯩꯅ ꯐ꯭ꯔꯦꯁꯔ ꯑꯣꯏꯅ ꯆꯪꯉꯛꯄꯅꯤꯅ ꯃꯇꯝꯁꯤꯗ ꯐꯤꯂꯝ ꯑꯅꯤꯃꯛꯁꯤ ꯑꯩ ꯋꯥꯕꯗꯤ ꯑꯗꯨꯕꯨ ꯔꯥꯙꯥꯃꯟꯕꯤꯁꯤꯅ ꯈꯤꯇꯪꯗꯤ ꯍꯦꯟꯅ ꯋꯥꯈꯤ ꯃꯔꯝꯗꯤ ꯐꯤꯂꯝꯁꯤꯐꯥꯎ ꯑꯩꯁꯦ ꯑꯃꯨꯛ ꯀꯨꯝꯃꯔꯣꯏꯗ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯍꯥꯏꯕꯁꯦ ꯈꯟꯈꯤꯑꯕ ꯈꯟꯈꯤꯕꯗꯨꯁꯨ ꯇꯧꯍꯩꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯑꯩ ꯐꯤꯂꯝꯁꯦ ꯇꯣꯛꯑꯦꯕ ꯐꯤꯂꯝꯁꯦ ꯇꯣꯛꯑꯀꯥꯟꯗꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯦꯟ ꯑꯣꯏꯕꯗꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯐꯤꯂꯝꯁꯨ ꯁꯦꯂꯨꯂꯣꯏꯗꯇꯒꯤ ꯀꯩꯗꯒꯤ ꯌꯥꯝꯅ ꯁꯨꯝ ꯅꯪ ꯀꯨꯝꯃꯧꯔꯤꯗꯩ ꯃꯥꯗꯒꯤ ꯁꯝꯕꯜ ꯋꯥꯡꯕ ꯃꯌꯥꯝꯁꯤꯅꯗꯤ ꯑꯁꯤ ꯑꯉꯥꯡꯁꯦ ꯐꯤꯂꯝ ꯈꯔ ꯀꯨꯝꯃꯨꯔꯒ ꯄꯣꯡꯉꯤ ꯃꯥꯜꯂꯦ ꯆꯥꯎꯔꯤ ꯃꯥꯜꯂꯦ ꯀ ꯈꯟꯕ ꯑꯩꯅꯗꯤ ꯆꯦꯜꯂꯨꯔꯕꯅꯤꯅꯀꯣ ꯀꯩꯅꯣ ꯍꯥꯏꯕ ꯌꯥꯕ ꯑꯩ ꯐꯤꯂꯝꯁꯤꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯩ ꯂꯥꯏꯐ ꯑꯩ ꯌꯨꯝꯕꯥꯟꯕꯩ ꯄꯨꯟꯁꯤ ꯇꯣꯛꯊꯣꯛꯑꯒꯦ ꯍꯥꯏꯕꯁꯨꯅꯦ ꯑꯁꯤꯕꯨ ꯑꯐꯕ꯭ꯔꯥꯅꯦ ꯑꯁꯤ ꯇꯧꯔꯣꯏꯗꯕꯅꯤꯗ ꯍꯥꯏꯅ ꯑꯩꯒꯤ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕꯗꯨꯅ ꯂꯨꯝꯃ ꯃꯥꯜꯂꯦꯗꯅꯅꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗꯒꯤ ꯀꯩꯅꯣꯝꯃ ꯁꯦꯠꯇꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯣꯏꯅꯃꯛ ꯊꯅꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯅꯝꯃꯦ ꯑꯗꯨꯕꯨ ꯇꯧꯍꯩꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯔꯥꯙꯥꯃꯥꯟꯕꯤꯁꯦ ꯋꯥꯃꯟꯈꯤꯕꯗꯣ ꯐꯤꯂꯝꯁꯦ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯗꯕꯤꯡ ꯇꯧꯔꯣꯏ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯂꯟꯆꯥꯁꯤꯅ ꯗꯕꯤꯡ ꯇꯧꯔꯣꯏ ꯅꯣꯏ ꯗꯥꯏꯂꯣꯛ ꯆꯤꯡꯐꯥ ꯄꯨꯒꯗꯕꯅꯤ ꯑꯗꯨꯒ ꯆꯤꯡꯐꯥ ꯄꯨꯔꯒ ꯉꯥꯡꯉꯤꯕꯁꯦ ꯂꯧꯗꯣꯏꯅꯦꯗꯅ ꯃꯤ ꯇꯥꯗ꯭ꯔꯀꯥꯟ ꯅꯝꯃꯦꯅ ꯅꯨꯡꯗꯥꯡ ꯑꯍꯤꯡꯁꯦ ꯑꯌꯥꯝꯕ ꯅꯝꯃꯦꯕ ꯑꯩꯗꯤ ꯏꯟꯈꯠꯂꯛꯄꯅꯤ ꯌꯥꯝ ꯇꯨꯝꯅꯤꯡꯕꯗꯣ ꯑꯁ ꯎꯏꯕꯒꯤꯁꯨ ꯈꯣꯟꯊꯤ ꯌꯥꯝ ꯆꯥꯕꯗꯣ ꯌꯥꯝ ꯆꯩꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯩꯌꯦꯅ ꯑꯩꯁꯤꯅ ꯀꯞꯄꯤꯕ ꯁꯥꯎꯔꯤꯕꯀꯣ
ꯑꯗ ꯋꯥꯃꯟꯈꯤꯗꯅ ꯑꯩꯅ ꯑꯩ ꯑꯃ ꯅꯝꯃꯣꯏ ꯑꯩ ꯐꯤꯂꯝꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯑꯩ ꯈꯜꯂꯒ ꯁꯥꯎꯈꯤꯕꯗꯣ ꯑꯗꯣ ꯇꯧꯍꯩꯗ꯭ꯔꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯒꯤ ꯅꯪꯅ ꯍꯪꯉꯛꯏꯉꯩ ꯇꯥꯏꯃꯤꯡꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯎꯅꯕꯁꯨ ꯐꯪꯅꯈꯤꯗ꯭ꯔꯦꯀꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯂꯩ ꯍꯩꯍꯟꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯁꯨ ꯐꯨꯏ ꯆꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕꯖꯥꯠꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯅ ꯁꯥꯎꯈꯤꯕ ꯑꯩꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩ ꯇꯣꯝ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯟꯖꯥꯁꯦ ꯂꯧꯖꯍꯧꯒꯦ ꯍꯣꯏ ꯃꯔꯛꯇꯅ ꯀꯩꯅꯣꯁꯤꯒꯁꯨ ꯃꯦꯗꯥꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯅꯕ ꯑꯣꯖꯥ ꯏꯆꯦ ꯃꯅꯥ ꯑꯥꯔꯠꯇ ꯈꯣꯡꯗꯥꯕꯤꯔꯛꯄꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯁꯦ ꯇꯝꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯇꯣꯟꯗ ꯍꯩꯕꯤꯔꯛꯄ꯭ꯔꯥ ꯀꯅꯥ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯔꯒ ꯇꯝꯕꯤꯔꯛꯄ꯭ꯔꯥ ꯑꯃꯁꯨꯡꯇꯪꯁꯨ ꯈꯪꯖꯅꯤꯡꯉꯤ ꯍꯩꯔꯛꯄꯣꯟꯇꯦꯗ ꯑꯗꯨꯝ ꯏꯁꯥꯒꯤꯕꯨꯗꯤ ꯈꯔ ꯌꯥꯎꯖꯔꯛꯇꯅꯕꯨ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯇꯝ ꯃꯇꯝꯒꯤ ꯐꯤꯂꯝ ꯑꯃꯃꯝ ꯃꯩꯁꯤꯗ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯄꯥꯏꯔꯅꯤ ꯏꯆꯦ ꯅꯪ ꯇꯧꯗꯣꯏꯁꯤꯅ ꯁꯤꯅꯤ ꯏꯕꯦꯝꯃ ꯅꯪ ꯇꯧꯗꯣꯏꯁꯤꯅ ꯁꯤꯅꯤ ꯑꯗꯩ ꯔꯦꯗꯤꯑꯣꯗ ꯊꯦꯡꯅꯔꯦ ꯑꯍꯜ ꯑꯃ ꯍꯦꯛꯇ ꯊꯣꯔꯛꯏꯀꯣ ꯑꯍꯩꯕꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯅꯔꯤꯗꯅꯀꯣ ꯑꯥꯔꯠꯀꯤ ꯄꯨꯀꯩꯅꯤ ꯁꯥꯟꯅꯕꯒꯤ ꯑꯥꯔꯠꯀꯤ ꯏꯁꯩꯒꯤ ꯂꯣꯏꯅꯃꯛꯀꯤ ꯄꯤꯛꯆꯔꯕꯁꯨ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯝꯅꯤ ꯃꯌꯥꯝꯅꯁꯨ ꯃꯤꯇꯥꯟꯅꯐꯝ ꯑꯣꯏꯔꯤꯗꯅꯀꯣ ꯆꯨꯝꯕ ꯖꯥꯠꯅꯤ ꯔꯦꯗꯤꯑꯣꯗ ꯆꯪꯉꯨꯅꯤ ꯑꯍꯜ ꯑꯃ ꯊꯦꯡꯅꯅꯤ ꯏꯈꯪ ꯈꯪꯗꯕ꯭ꯔꯅꯦ ꯍꯥꯏꯔꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯈꯪ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯑꯗꯨꯗ ꯊꯦꯡꯅꯔꯛꯏꯗꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯑꯗꯩ ꯊꯤꯌꯦꯇꯔꯗ ꯊꯦꯡꯅꯔꯛꯏꯗോ ꯑꯣꯖꯥꯅꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯣꯏꯅꯤ ꯂꯩꯔꯝꯃꯤꯕ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯣ ꯁꯤ ꯇꯧ ꯇꯥꯛꯄꯤꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯁꯤꯃꯅ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯥ ꯖꯣꯏꯕꯤꯗ꯭ꯌꯥ ꯃꯥ ꯑꯥꯔꯇꯤꯁꯅꯤ ꯑꯩꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯩꯅ ꯔꯦꯗꯤꯑꯣꯗ ꯐꯣꯛ ꯄ꯭ꯂꯦ ꯇꯧꯕꯁꯦ ꯍꯣꯏ ꯃꯐꯝꯗꯨꯗꯕꯨꯗꯤ ꯇꯥꯛꯄꯤꯔꯛꯑꯦ ꯐꯣꯛꯀꯤ ꯔꯤꯗꯝꯁꯦ ꯑꯩꯁꯦ ꯀꯨꯏꯅꯒ ꯊꯥꯗꯣꯛꯎꯔꯒ ꯑꯩꯅ ꯑꯍꯥꯟꯕ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯁꯦ ꯌꯥꯎꯔꯨꯔꯀꯥꯟꯗ ꯐꯣꯛꯀꯤ ꯑꯦꯁꯥꯏꯟꯃꯦꯟꯁꯦ ꯐꯪꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯦ ꯉꯥꯎꯋꯦꯕ ꯑꯗ ꯑꯩꯅ ꯀꯧꯋꯦ ꯗꯗꯥ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯗꯗꯥ ꯑꯝꯇ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏ ꯅꯪ ꯀꯩꯒꯤ ꯌꯥꯝ ꯄꯪꯉꯤꯅꯣ ꯑꯍꯨꯝ ꯃꯔꯤ ꯁꯥꯔꯒ ꯉꯥꯡꯉꯛꯎ ꯑꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯎ ꯃꯥꯅ ꯇꯥꯛꯄꯤꯌꯦꯕ ꯑꯩꯅ ꯍꯦꯛ ꯈꯪꯗꯕꯁꯤ ꯗꯗꯥ ꯑꯩ ꯆꯥ ꯂꯣꯜꯂꯝꯒꯦ ꯗꯗꯥ ꯂꯥꯛꯑꯣ ꯍꯥꯏꯔ ꯃꯥꯅ ꯅꯦ ꯇꯥꯟ ꯍꯦꯛꯇ ꯇꯥꯛꯄꯤꯔꯝꯃꯦꯕ ꯑꯗꯨꯁꯨ ꯑꯩ ꯇꯣꯝ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯗꯥꯁꯨ ꯑꯃꯨꯛ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯃꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯇꯥꯛꯄꯤꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯨꯗ ꯖꯒꯥ ꯑꯃꯗ ꯆꯠꯂꯨꯔꯒꯁꯨ ꯇꯥꯛꯄꯤꯔꯤꯕ ꯃꯤꯗꯣ ꯑꯣꯖꯥꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯃꯥꯅꯦ ꯌꯥꯝ ꯑꯈꯪꯕꯗꯣ ꯑꯈꯪꯕ ꯇꯥꯛꯄꯤꯔꯛꯏꯕꯗꯣ ꯑꯉꯥꯡ ꯑꯣꯏꯖꯁꯅꯨꯀꯣ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗꯒꯤ ꯅꯣꯂꯦꯖ ꯈꯔ ꯃꯥꯅ ꯑꯍꯦꯟꯕ ꯂꯩꯗꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯅꯕ ꯑꯩꯁꯦ ꯄꯨꯅꯦꯁ꯭ꯋꯥꯔꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯔꯛꯄ ꯌꯥꯗꯕꯅꯤꯅ ꯇꯣꯝꯕꯤꯅꯤ ꯈꯪꯗꯦ ꯆꯥꯎꯕꯤꯅꯤ ꯈꯪꯗꯦ ꯕꯦꯆꯥꯅꯤ ꯈꯪꯗꯦ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯅꯤꯅꯦ ꯑꯗꯒꯤ ꯏꯕꯦꯝꯃ ꯏꯆꯦ ꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯪꯁꯤ ꯅꯪ ꯑꯣꯏꯅ ꯊꯣꯔꯛꯄ ꯌꯥꯗꯦ ꯅꯪꯅ ꯁꯥꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯊꯤꯅ ꯂꯥꯏꯔꯔꯕꯤ ꯇꯣꯝꯕꯤꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯇꯥꯛꯂꯛꯏꯕ ꯑꯉꯥꯡꯗꯣ ꯃꯁꯤ ꯃꯔꯛꯇ ꯀꯣꯏꯁꯟ ꯉꯁꯥꯏꯒꯤ ꯏꯆꯦꯃꯅ ꯂꯧꯕ ꯔꯣꯜꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯁꯥꯕ ꯍꯥꯏꯕꯗꯤ ꯃꯁꯛ ꯊꯤꯒꯗꯕ ꯔꯣꯜꯁꯦ ꯂꯧꯋꯦꯕ ꯏꯆꯦꯃꯗ ꯑꯁꯦꯡꯕꯗꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯅ ꯎꯖꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯖꯕꯗꯗꯤ ꯑꯗ ꯑꯌꯥꯝꯕꯗ ꯃꯁꯛ ꯊꯤꯕ ꯔꯣꯜ ꯉꯥꯛꯇ ꯑꯣꯏꯅ ꯂꯧꯕ ꯑꯣꯏꯅ ꯇꯧꯋꯤ ꯁꯤ ꯏꯆꯦꯃꯅ ꯄꯥꯝꯖꯅ ꯂꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯤꯔꯦꯛꯇꯔꯅ ꯄꯤꯔꯛꯄ ꯔꯣꯜꯗꯨꯗ ꯑꯗꯨꯝ ꯌꯥꯔꯤꯕ꯭ꯔꯥ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯎꯖꯕꯁꯦ ꯄꯥꯝꯁꯨ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯅꯥꯁꯦ ꯑꯗꯨꯒ ꯃꯜꯂꯨ ꯌꯥꯗꯗꯅꯅꯦ ꯐꯤ ꯑꯃ ꯏꯜꯂꯁꯨ ꯃꯟꯕꯗꯣ ꯃꯜꯂꯨ ꯌꯥꯗꯦ ꯌꯥꯗ꯭ꯔꯦ ꯃꯦꯀꯞꯁꯦ ꯈꯤꯇꯒ ꯃꯜꯍꯜꯂꯛꯑꯣ ꯈꯤꯇꯒ ꯃꯨꯍꯜꯂꯛꯑꯣ ꯑꯗꯣ ꯐꯤꯗꯣ ꯏꯆꯦꯒꯤꯁꯤ ꯏꯕꯦꯝꯃ ꯅꯪꯒꯤꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯅ ꯑꯃꯟꯕ ꯁꯥꯏꯗꯣ ꯃꯔꯝ ꯂꯩꯔꯦ ꯇꯨ ꯑꯥꯗ ꯁꯝꯄꯣꯠ ꯈꯣꯏꯕꯗ ꯁꯦꯠꯄꯩ ꯈꯨꯗꯩ ꯃꯇꯠꯁꯦ ꯈꯨꯗꯩ ꯃꯇꯠꯁꯤ ꯌꯥꯟꯁꯤꯜꯂꯛꯑꯣ ꯑꯗꯩ ꯑꯩꯅ ꯄꯨꯖꯔꯛꯏꯕ ꯐꯅꯦꯛꯁꯦ ꯂꯩꯗꯣꯏꯅꯤ ꯃꯟꯅꯕꯀꯣ ꯂꯩꯔꯗꯣꯏꯅꯤ ꯑꯗꯨꯒ ꯁꯦꯠꯂꯗꯤ ꯉꯁꯥꯏꯒꯤ ꯐꯤꯊꯨꯞꯐꯝꯗꯣ ꯀꯥꯏꯔꯦꯗꯅ ꯑꯗꯒꯤꯗꯤ ꯀꯥꯏꯗꯣꯏꯅꯣ ꯁꯝꯅꯥꯒꯁꯦ ꯃꯆꯨ ꯃꯃꯦꯟ ꯇꯥꯗꯅ ꯄꯨꯟꯖꯔꯅꯤꯀꯣ ꯀꯃꯥꯏꯅ ꯇꯧꯔ ꯊꯤꯅꯦꯅ ꯑꯝꯇ ꯇꯧꯔ ꯁꯤꯖꯤꯟꯅꯔꯅꯤ ꯕꯖꯥꯔꯗꯒ ꯆꯠꯄꯁꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯝꯃꯤꯅ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯏꯁꯨ ꯑꯁ ꯐꯤꯂꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯍꯅꯨꯈ꯭ꯔꯦ ꯊꯤꯔꯕꯅꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯌꯥꯎꯔꯁꯨ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯆꯨꯁꯤꯟꯅꯅꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯩ ꯊꯣꯏꯅ ꯈꯟꯗꯦ ꯑꯗꯒꯤꯗꯤ ꯏꯆꯦꯃꯅ ꯂꯧꯕ ꯔꯣꯜꯗ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚ ꯔꯣꯜꯁꯨ ꯑꯌꯥꯝꯕꯅ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯃꯧ ꯐꯠꯇꯕꯤꯒꯨꯝꯕ ꯁꯥꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩꯕꯀோ ꯑꯗꯣ ꯔꯣꯜꯁꯦ ꯅꯦꯒꯦꯇꯤꯚ ꯔꯣꯜ ꯁꯨꯃꯥꯏꯅ ꯚꯤꯂꯦꯟꯒ ꯂꯧꯕꯁꯤꯁꯨ ꯑꯗꯨꯝ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯑꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨꯀꯣ ꯁꯨꯝ ꯂꯧꯃꯟꯗ꯭ꯔꯁꯨ ꯀꯦꯔꯦꯛꯇꯔꯁꯦ ꯆꯦꯟꯖ ꯇꯧꯃꯟꯗ꯭ꯔꯁꯨ ꯐꯠꯇꯦꯗꯅꯅꯦ ꯑꯩ ꯑꯃꯅꯤ ꯀꯦꯔꯦꯛꯇꯔ ꯈꯔꯗꯗꯤ ꯐꯤꯂꯝ 3, 4, 5ꯒꯨꯝꯕꯗꯤ ꯑꯩ ꯅꯦꯒꯦꯇꯤꯚ ꯔꯣꯜꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯈꯤꯌꯦꯕ ꯑꯗꯣ ꯏꯁꯥꯅ ꯄꯥꯝꯖꯕꯗꯤ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯄꯥꯝꯕꯕꯨꯗꯤ ꯑꯐꯕ ꯁꯥꯕꯁꯦ ꯑꯗꯨꯝ ꯃꯤꯅ ꯄꯛꯁꯨ ꯄꯛꯄ ꯃꯥꯜꯂꯦꯀꯣ ꯍꯦꯟꯅ ꯍꯣꯏ ꯄꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚ ꯔꯣꯜꯒꯨꯝꯕ ꯂꯧꯕꯁꯤꯁꯨ
yamna lubra haisu lubadi oi tabara in khalib ko haibadi theman creative film sida mama induna khoi ai gi pasi mama ne ba wana masa se semjare thaba am tawjare manong pasi thabak chu tawje tri matai mase la e pharam do ka suman badu khoi gi nung da sik pi du ne ba oi kai se mina ka su yam nung sidi hairak pa su yawi ko ada man da tawraga kaino paisa ka uba ya da badu khoi mawas na ga paisa ka pura ga mane pak su ni kai ta ka lawra kan da lot ta na ga taw bodo adoga mama sne bungo du kauraga sango du tawraga khitang ka mitna ka se ura lei gra dinya kaino me to ule ba so ade asi khudong cha ba lawra dialogue am tang tabi thengman khre double gi se hoi kuira banina matangi koi prom su yam chatna banina ko chumba lan ba khangde adubo aina ningsing ba mati am tang hairi kaino paisa to pi kaino paisa si bu no pi da pina da bro pi o se kai haino khangdi ni ima moi tamogi di paisa se laitre ibungogi mingchan bai paisa haido atopa mathi bana phadau male sai ka tawo do ene so ta phalam do male man mandana taw bajat ni si ta ba kum ba se taw jan ni male adum aying basar su dagi di phata basar ga su dum pa hajari ko dai min nga sa hebi gi bida all india radio gi artist am su obidi na ta pe ko sumana all india radio approved artist am oibrik se kayam gi amna koi bir bage dagi karmaina all india radio je sangbi gi na habatu ten tek na thambi all india radio se ai chang ba se all india radio se ai ngaujai ba ngangoi ri ngai dati thaina ngai ise roma hoina ka anuradhapur ki ashram gi rajkumar adagi di lai yam chatle doi di thamoi nung da mai gi ching pu do na nungsi ba script mayam se ta ba da khoi gi yam kapcha ra ni yam ngaujai ba ai se ko adoga approve ti chung tha di tha da ba audition jai chung yaw da ba ada ba santagi nongalam dai se namro ba matung sida khoi gi oja tis kishore na yon da madam radio approve to bi ra bra hangi aina ai tawdi hai ba tawdi handa moi pressure khar law ni hai bani try to bi ning bra hangi ai tawningi hona de ba ai yamna hona da ba no pi amane ba hona ning da bra na cha adum thonga ga adum phi chura ngang khar lek tak adum lai ba do admai tawraga lai basina ai gi matam se ai si sa da matam yam lawjadra ba mi amani ada ma si yamna ai magi tawbimal so ai kaujade ada mana form se lawbire to thile form si gi paisa se phoe aina pi hode ba audition do form se mention laga yawbiru ro mai pa piru ro hairaga aingoda form se pira kanda aina admai submit tawraga ai audition se yawra kanda admai pass tawraga yawgi bani 2000 test ke sona mana sinbi bani ambana mana form lawbire I submit tawga da timing takpi rami only fill up tawraga ai submit tawbu khaktani aduga audition na mito kaidong ngaino hangbiu ko en hairaga ai admai audition se yawrui ba yawruraga ai admai select tawbire e tawra kanda hanba lila si sendon kanana singani na ai hanba drama am phangi drama si thagraba matungda akhoi gi ningthaujam lokendra program producer tamosina bimanang folk play pa yani folk play sinang yaw yani aidi kaujagrabani haijabadi natrabani ko nang smai tawra yawro khotlo in tawra kanda akhoi gi pabung shamdini hoi ai ga jugol adai lairiba ahal senior artist mayam sina ise ma lorem bongge bedevati hoi kai hoi mayam se khoi conference hall sida lairamba matam sida ai radio gi namu kong tongan ba mawong ma dong lairam khoi film gi thopam tawjaraga su ko ai si bu kamain tawdoino hain ai thanda khanjai ba ai numituma gi dingam na ba tawram ibe ma sumai hayu sumai taw babung boram ni do yam haira roi drai na ma su yam pakhatsa ba do magi script writer se sarang them boram ni lai gi jaga babung jina ai ming su panjare be manang ngamni ko mai ngammaroi da ba mandana hangjari ni ai chu khangni ba ai hona jage babung ai na hairamaga ai si halaga dada sin hero ni ai heroine kum doi ne ba tonu leijing lem bi se ai dada kamai se magi nu pas ne hero le kaino se da jo video khoi gi ning thaujalan chagi yamba thauja joi video dada hoi se khoi angang inde sum tinarak panina ya ko su koi jade ba khoi bung pa dong na dum leijai ai na dada ai se haira roi kamai tong ne ai loin ai se kau khrabani dada lake ai lake haira dada sin waraga wiri laga
sumai hairasi sumai torasi na numit simada mana taambas dagidi ai sit loina remind tawdana matungi moirang sayon tare adagidi haunu ka hitombi henjuna ha folk place ai yamna kungreba dadana hanbagi gyan tanab si dadasna mu remind tawbirameba admai tawraga ai radio gi si continuous tawre ai isana chenjadadana mi mayam sigi help che hinjaro ina sinbi ba dumaina dum sinbi gi bangakta ne mayam sigi sobo mateng jina mane mayam mai pa ko mi mo ibeneva pai haina haigadra mai ba adaga si isi man habi da isi magi kano sitamu sina art pam su pambi ba habdi art book masa khangbi ba miyo amada mugyum pan bireba ko do itara ga di film nung chapas da support to bibra sigi mutang da kai kai le hoi ai ga ma ga se film gi mafam da su khangna bani aina radhaman bi namingai matam sida moi loina ma kolik oina moi team work tawrame tawrambas da gi yam sang na tinara abani adoga masu film se bright film ge banner makha ne debla hoina ka kungi ba dongai masana gum si mai production ne aduga khangna rakpa matam sida su aina sigi lambi sta chatlabani na masu sigi lambi sta chatlabani na phare haina admaina khallaga aina theater taringai matam sida smai tawduna relation si leire ai ga maga yumban bagi lambi sta chatle yumban bagi lambi si chatla akanda di mai sidi ta thaduk ningakte dana angang hanchu oidribani na ko adagi admai tawre yam nongning bani hana di motti ne la rakhindo ai wari chen nongning bani adaga admai tawra kan sidati chum chalhaningakte ba masi ko chalhaningakte adagi yum palak panina ahallamangi moi ihul je karino shu khangri banina moi yana basi shu ai yang kina chachai adagi adum khara la di angang amu yoksile angang yokla di masana aingonda attention tawraroi da bani angang da dum tawkhradam nina gap se dum leira eba leiringai sarak sidai sida ma so dum ai se dum panaja banina ko kai da kamai tawri kai tawri sum lei banina ma su ki banina ai se film ji yam changna gap lai thokre ba sahi se 1980 ga 5-6 sidagi ai film je number horki bane ba adai tokpasina ai 1990 da yum palak pasidagi tokpasina 2000 ga 1-2 dagi mo hore eba angang khara chawrak tana angang gak se tuition tawramo ko home tutor thanamaga ai ne heng haksi le kai khangda dana film se matem he yawro kolus mai sun tawraga mu kamu yawrok paneba ai tawbasta ma se nungai rak trabra khangdi film je sum ai ne yawge hai ngamdra min haila aso ai ne ka pam da saraga ai matam khara potha jagi ge khokhi ge mina ka hairak tana ba khonna ba ina sum haijal ade chu yawning ina yawning ak pani na hairak tana ba attitude to sum tawram ni na mina su nuksi da ba ada mai tawe ada mai taw bosi dai sida ma se nungai rak traba khangdi sanau do ta sanau khoi gi lai gi da ba sanau sina stoi nang phatta taw no mi nang no pi je mati am tang yo han si thui ba nang phatta taw no sum hai ba ko hai ba se je mana sum kum maroi da ba si bo kaina khan ja ni da phare sanau gi yeng na nang mati am he yaw kan taw raga khongsat phor si da tabi thai na ka bui no pim sai se ai naw no pi atom bi ne ba ma si gi sum chat pi bo na ai sing hak tang nupi haidokpa khotokpa ama sum tawraga olien gi mama hoi kai hoi tawraga atangi lekai gi nupi ka sara sin amani khak yawru bani ba admai tawra yawru ba sidagi di khoi gi yambung pripa gi sita si da mo angang oi ringa gi romita hoina angang oi ringa gi mama si mati amata sabi hoina sin ani hum chung yaw ba adayung homen nang iche nang raja si da kummi si chum khoi ai nupa si gi mayam bai macha itai gi macha cha nupi sing oi ba ai tawraga amukang albhasi su yaw doi ni na iche nang machi sing to sabiro khopiro du ina olen gi machi se mong saba sum ikai khangda da na sum khar yaksim ma dai de mu tuk ya da lambi si sai gi hakazaba khutha jina no lamani pawrong lei da na ko iche mana pamjaba do isona so ubi bene da ma le ko adamai taw da na ai si khara sum yaksin gi bisna hojik chai re da na hala so dum chai ra so hojik phur su hayeng foren phur gera
ꯑꯩꯗꯤ ꯆꯠꯇ ꯌꯥꯗꯕꯩ ꯃꯑꯣꯡ ꯁꯨꯝ ꯆꯠꯄꯅꯤꯅ ꯑꯩꯁꯦ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯗꯣ ꯑꯗꯨꯝ ꯌꯥꯎ ꯂꯩꯔꯕꯅꯤꯅ ꯃꯥꯁꯦ ꯆꯩꯅꯤꯡꯉꯛꯇ꯭ꯔꯦꯕꯀꯣ ꯑꯁ ꯍꯧꯗꯣꯡꯒ ꯆꯞ ꯃꯥꯟꯅꯩ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦꯕ ꯆꯩꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯔꯗꯤ ꯉꯟꯅ ꯍꯜꯂꯛꯎ ꯃꯇꯝ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯀꯣ ꯑꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤꯀꯣ ꯆꯩꯗꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯗꯤ ꯁꯟꯙꯥ ꯌꯧꯔꯛꯄꯁꯦ ꯗꯥꯏꯂꯣꯒꯀ ꯀꯥꯎꯕꯤꯅꯦꯕ ꯑꯩꯁꯦ ꯑꯩꯁꯦ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯆꯩꯗꯣꯏꯅꯣ ꯃꯦꯔꯥ ꯊꯧꯃꯩꯁꯤ ꯅꯝꯃꯦ ꯃꯦꯔꯥ ꯊꯧꯃꯩꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯇꯥ ꯃꯪꯒꯣꯜ ꯆꯥꯎ ꯁꯥꯏ ꯌꯥꯝ ꯐꯠꯇꯦꯕ ꯃꯥꯁꯤ ꯃꯦꯔꯥ ꯊꯧꯃꯩ ꯑꯗꯨꯝ ꯑꯎꯕꯁꯤꯡꯅꯁꯨ ꯑꯩ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯦꯕꯀꯣ ꯃꯦꯔꯥ ꯊꯧꯃꯩꯁꯤꯗ ꯑꯩꯅ ꯆꯥꯛꯁꯦ ꯊꯣꯡꯖꯗꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯩꯕꯤꯗꯅꯕꯅꯦꯅ ꯍꯣꯠꯅꯔꯁꯨ ꯃꯔꯝ ꯑꯃ ꯊꯤꯔ ꯍꯦꯛꯇ ꯆꯩꯕꯤꯕ ꯑꯗꯩ ꯅꯨꯄꯤꯗꯣ ꯁꯨꯝ ꯑꯇꯣꯞꯄ ꯄꯥꯝꯃꯒ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯤꯅꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯁꯟꯙꯥꯁꯦ ꯁꯤꯟꯁꯦ ꯅꯝꯃꯒ ꯍꯜꯂꯛꯄ ꯑꯗꯒꯤ ꯑꯩꯁꯦ ꯂꯩꯕꯗꯤ ꯈꯣꯡꯉꯥꯝꯄꯥꯠꯁꯤꯗ ꯑꯩ ꯅꯨꯄꯥꯁꯤ ꯃꯥꯁꯦ ꯐꯣꯔꯦꯁꯇ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯑꯩꯒ ꯇ꯭ꯔꯦꯠꯁꯦ ꯄꯨꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯔꯦꯟꯖꯔ ꯑꯣꯏꯅ ꯂꯩ ꯃꯥꯁꯦ ꯀꯩꯅꯣꯁꯤꯗ ꯈꯣꯡꯉꯥꯝꯄꯥꯠꯀꯤ ꯁ꯭ꯇꯦꯠ ꯑꯣꯔꯀꯤꯗꯔꯤꯌꯝꯁꯤꯗ ꯇꯥꯏ ꯈꯣꯡꯉꯥꯝꯄꯥꯠꯁꯤ ꯌꯥꯝ ꯊꯨꯝ ꯅꯨꯃꯤꯠ ꯇꯥꯏꯌꯦꯕ ꯉꯁꯥꯏꯒꯤ ꯆꯤꯡꯅꯤꯅ ꯑꯗꯩ ꯑꯩꯁꯤꯅ ꯈꯣꯡꯃꯟꯁꯤꯗ ꯉꯁꯥꯏꯒꯤ ꯇꯥꯟꯊꯣꯛꯄꯩ ꯁꯤꯟꯁꯦ ꯋꯥꯈꯩ ꯅꯝꯃꯨꯔꯒ ꯍꯜꯂꯛꯏꯅꯤꯀꯣ ꯍꯜꯂꯛꯑꯦ ꯑꯗꯣ ꯍꯜꯂꯛꯑꯅꯨ ꯍꯥꯏꯔꯛꯑꯦ ꯃꯥꯅꯀꯣ ꯅꯪ ꯍꯜꯂꯛꯑꯅꯨ ꯌꯥꯝ ꯊꯦꯡꯉꯦ ꯅꯪ ꯐꯤꯂꯝ ꯅꯝꯃ ꯑꯗꯨꯝ ꯂꯩꯔꯣ ꯅꯪ ꯍꯜꯂꯛꯑꯅꯨ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯏ ꯑꯩꯅ ꯑꯩ ꯍꯟꯗꯤ ꯍꯜꯂꯛꯑꯕꯅꯦ ꯑꯩꯁꯦ ꯌꯧꯗꯤ ꯌꯧꯔꯛꯑꯕꯅꯦꯕ ꯀ꯭ꯋꯥꯇꯔꯁꯦꯀꯣ ꯑꯩ ꯌꯧꯗꯤ ꯌꯧꯔꯛꯑꯕꯅꯤ ꯇꯁꯦꯡꯅ ꯅꯪꯅ ꯑꯩꯁꯦ ꯑꯁꯣꯝꯗꯩ ꯁꯨꯝ ꯐꯤꯂꯝꯗꯩ ꯁꯨꯝ ꯇꯥꯟꯊꯣꯔꯛꯏꯅꯤꯀோ ꯃꯦꯔꯥ ꯊꯧꯃꯩꯁꯦ ꯑꯩ ꯇꯥꯟꯊꯣꯛꯑ ꯂꯥꯛꯑꯕꯅꯦꯕ ꯑꯗ ꯑꯩꯅ ꯍꯩꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯑꯕꯣ ꯍꯪꯉꯦ ꯐꯤꯂꯝꯗ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯗꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯏꯅꯦꯕ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯦ ꯐꯤꯂꯝꯗꯩꯁꯨ ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯃ ꯖꯤꯔꯤꯗꯒꯤ ꯂꯩꯃꯤꯟꯅꯔꯝꯃꯤꯀꯣ ꯃꯥꯒ ꯑꯩꯒꯁꯦ ꯆꯠꯃꯤꯟꯅꯩꯌꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯌꯦ ꯑꯗ ꯃꯥꯅ ꯑꯩꯁꯦ ꯅꯣꯏꯑꯦꯕ ꯄꯣꯠ ꯆꯩꯔꯁꯨ ꯑꯩꯅ ꯀꯩꯅꯣ ꯑꯩꯁꯦ ꯑꯃꯨꯛ ꯐꯤꯂꯝꯗꯩ ꯇꯥꯟꯊꯣꯛꯑ ꯂꯥꯛꯏꯅꯦ ꯅꯪꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯍꯪꯉꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯐꯤꯂꯝ ꯑꯃ ꯂꯩꯔꯨꯔꯣ ꯂꯩꯖꯔꯨꯔꯣ ꯂꯥꯛꯑꯅꯨ ꯍꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯌꯨꯝꯗꯤ ꯀꯩꯁꯥꯝꯄꯥꯠꯅꯤꯗꯅ ꯑꯩꯅ ꯆꯠꯂꯤꯁꯤꯗꯤ ꯃꯥ ꯂꯩꯕ ꯃꯐꯝ ꯈꯣꯡꯉꯥꯝꯄꯥꯠꯇꯨꯗꯅꯦꯕ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯍꯜꯂꯒꯦ ꯍꯥꯏꯔ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯆꯪꯉ ꯂꯩꯔꯦꯕꯀꯣ ꯃꯥꯁꯦ ꯍꯜꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅ ꯑꯃꯨꯛ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯑꯦꯕꯀꯣ ꯑꯩꯁꯦ ꯍꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯀꯩꯒꯤꯔꯥ ꯉꯥꯡꯒꯦꯔꯥ ꯑꯗꯨꯝ ꯀꯨꯝ ꯂꯩꯔꯕꯅꯤꯅ ꯆꯩꯕ ꯇꯜꯂꯦꯕ ꯃꯥꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯨꯝꯕꯅꯦ ꯌꯥꯝ ꯑꯃꯔꯣꯝꯗ ꯇꯧꯔꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯄꯥꯝꯃꯟꯕꯗꯨꯅ ꯌꯥꯝ ꯍꯦꯟꯗꯣꯔꯛꯄꯗꯨꯗ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯇꯨꯡ ꯀꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯣꯏ ꯑꯗꯨꯒ ꯍꯣꯏ ꯃꯔꯛꯊꯠꯅ ꯏꯆꯦꯃꯅ ꯉꯁꯥꯏ ꯀꯨꯝꯕꯤꯈꯤꯕ ꯐꯤꯂꯝꯁꯤꯡꯗꯣ ꯃꯃꯤꯡ ꯆꯠꯄꯕꯨꯗꯤ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯐꯤꯂꯝꯕꯨꯗꯤ ꯑꯣꯏꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯖꯍꯧꯕ ꯔꯥꯖꯥ ꯐꯤꯂꯝꯗꯣ ꯑꯗꯨꯗꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯍꯣꯏ ꯇꯝꯕꯤꯌꯨ ꯍꯣꯏ 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 ꯌꯥꯝꯗꯤ ꯀꯨꯏꯔꯦꯀꯣ ꯑꯩꯅꯕꯨ ꯑꯍꯥꯟꯕ ꯇꯣꯛꯎꯔꯕ ꯃꯇꯨꯡꯗ ꯈꯣꯡꯗꯥꯕ ꯅꯧꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯔꯨꯑꯣꯏꯅ ꯍꯣꯃꯦꯟ ꯗꯤꯋꯥꯏ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯃꯥꯅ ꯏꯆꯦ ꯅꯪ ꯍꯅꯨꯕꯤ ꯁꯨꯝ ꯁꯥꯏꯁꯤꯕꯨ ꯌꯥꯝ ꯄꯥꯝꯖꯔꯕ꯭ꯔꯅꯦ ꯃꯆꯦꯁꯦ ꯑꯣꯏꯅ ꯁꯥꯔꯣꯗ ꯍꯟꯅꯨꯔꯨꯈꯤꯅꯨ ꯍꯥꯏꯔꯒ ꯃꯥꯅ ꯍꯣꯠꯅꯕꯤꯈꯤꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣই ꯏꯃꯨꯡꯅ ꯐꯤꯂꯝꯗ ꯀꯟꯅ ꯁꯞꯄꯣꯔꯠ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯅꯤꯅ ꯍꯣꯃꯦꯟꯁꯦ ꯌꯥꯝ ꯋꯥꯅ ꯐꯤꯂꯝꯁꯤꯒ ꯑꯩ ꯌꯥꯝ ꯐꯥꯎꯕ ꯅꯨꯄꯤꯁꯨ ꯅꯠꯇꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀ꯭ꯔꯥꯎꯠ ꯂꯩꯔꯕ ꯃꯤ ꯑꯃꯁꯨ ꯅꯠꯇ꯭ꯔꯤꯕ ꯑꯩꯁꯦ ꯄꯨꯊꯣꯛꯆꯔꯒꯦ ꯃꯇꯥꯒꯨꯝ ꯃꯥꯅ ꯍꯣꯠꯅꯕꯤꯔꯝꯕꯗꯨꯕꯨꯁꯨ ꯑꯩꯅ ꯃꯥꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕꯁꯨ ꯑꯩ ꯎꯠꯆꯔꯤ ꯑꯗꯣ ꯗꯥꯏꯂꯣꯛꯁꯦ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯔꯥꯖꯥꯗ ꯃꯆꯦꯅ ꯉꯥꯡꯈꯤꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛꯇꯣ ꯑꯩ ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯦ ꯈꯤꯇꯪ ꯍꯥꯏꯒꯦꯀꯣ ꯔꯥꯖꯥ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦ ꯁꯦ ꯏꯆꯦꯅꯦ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯊꯣꯏꯕꯤ ꯍꯥꯏꯗꯅꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯁꯦ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯊꯣꯏꯕꯤ ꯄꯥꯝꯃꯗꯤꯅꯦ ꯅꯪ ꯏꯃꯥꯗ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯔꯥꯖꯥ ꯅꯪ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯔꯥꯖꯥ ꯈꯤꯇꯪ ꯇꯧꯒꯦꯀꯣ ꯌꯥꯝ ꯐꯖꯩ ꯏꯆꯦꯃ ꯏꯆꯦꯃ ꯃꯅꯥꯛꯇ ꯐꯝ ꯇꯨ ꯆꯨꯡꯉꯦ ꯗꯥꯏꯂꯣꯛꯁꯤꯗꯪ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯣꯏꯕꯤ ꯍꯥꯏꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯎ ꯊꯤꯉꯥꯎ ꯈꯤꯇꯪ ꯀꯣꯛꯁꯤ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯊꯣꯏꯕꯤꯁꯤ ꯃꯥꯒꯤ ꯗ꯭ꯔꯤꯝ ꯒꯔꯜꯅꯤ ꯌꯥꯝ ꯉꯥꯎꯖꯕ ꯑꯗꯩꯗ ꯃꯥꯅ ꯖꯦꯜꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯥꯝꯃꯁꯤꯅ ꯃꯥꯒꯤ ꯁꯔꯧ ꯁꯤꯜꯂ ꯊꯝꯖꯤꯟꯕꯤꯈ꯭ꯔꯒ ꯃꯥ ꯖꯦꯜ ꯊꯝꯃꯤꯁꯤ ꯃꯃꯥꯒ ꯃꯆꯦꯒꯅꯦꯅ ꯍꯥꯏꯖꯤꯟꯕꯤꯔꯒ ꯃꯥꯅ ꯃꯃꯥꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯃꯈꯨꯠ ꯊꯥꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯊꯣꯏꯕꯤꯁꯤꯅ ꯁꯥꯎꯅꯤ ꯊꯣꯏꯕꯤꯁꯤ ꯄꯤꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯅ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯅꯦꯝꯕ ꯑꯗꯩ ꯇꯧꯁꯤꯟꯅꯔꯤꯅꯤ ꯀꯔꯤ ꯁꯤꯀ꯭ꯋꯦꯟꯁ ꯀꯔꯤ ꯂꯥꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯕꯅꯤꯅ ꯃꯆꯦꯗꯗꯤ ꯑꯗꯨꯒꯤ ꯃꯤꯄꯥꯏꯕꯗꯨꯗꯤ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟ ꯑꯃꯈꯛꯅꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯈꯤꯀꯣ ꯍꯣꯏ ꯑꯩꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯀꯥꯎꯗꯤ ꯀꯥꯎꯔꯕꯅꯤ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯑꯩꯅ ꯃꯇꯦꯛ ꯑꯃꯈꯛ ꯊꯝꯖꯕꯅꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ ꯂꯝꯖꯤꯡꯕ ꯖꯨꯋꯦꯂꯔꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯁꯅꯥ ꯑꯁꯥꯃꯜꯗ ꯐꯪꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯤꯡ ꯔꯦꯗꯤꯃꯦꯗꯇ ꯐꯪꯍꯟꯖꯔꯤ
singnanigai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adomgi service da leizari ngasimak lengsinbirau lamjingba jewelry private limited DM College Road opposite Memsi Mall Thangmaiban Imphal West email lamjingbaJewelry@gmail.com website www.lamjingbagoldbank.com contact us at 764293445 and 94029923991 Lamjingba Jewelry, good quality is our priority. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi lengchin biroksi mobile furniture cooperative near Imphal Products break ki matungda mayam ba mukha taram noksari isema makha tar koina ko isema yum biburembi amasu oibiri aduga film gi artist amasu oibiri ko ado yum ju puna ba hona doiri ni film gi sum kumna na hona nimsu kamana matam ji kamana manage sobi bagi ha hangbe ai maruina aise isa da focus tawdre matam mama lakani na isu ngairi ni haibadi aigi angang sing sina kanna lairek laisu hujikandi lairek tambasi mama mapana yam cheksindragadi angang si kashu mithui mi hen bangam da bani na ko adagi aigi husband so aiga trade se pundra bani na magi nangna ba ahlaman gi adagi yum kai gi amama se ma so sara so loina maksi gi responsibility se law bani na ai si am chathina laithok pa mi mo ina isa sina lawjare hai tare ko aduna homen sina ingon da langnai ichi di ichi ai shooting gi law la e hari sak thanamabani ko hinjang thanamabani haira kongang kon phengamaga pum chot chot la phimeyom mam pare heta chenthore hai asimangni aina huji huji aigi yum balon da luxury ba aigi roles adugum ti majana na bohona bada ngabam di oiri mane mayam ubiri sina wada ba man bado shooting mafam da wana hala sunya ai film si da bo yawan biradi loin thabak sujage ai wai haijaro he yoro ba aina mung loi hona jadoin adisi magi haji no film kari kari nam nan lai puthokada ba madi nambi ba kai kai lai buge hoi kaina tawe film se khadi handaki 2018 loirakpa 19 horakpa swaidane kharadi release tawe am kana maru oiba mak natraga so khoina matek maya sum yaujari banina pari imo base gupta gi ka adagi yumlaima aduga khoigi tamom khon mani mong sabagi children movie ni magi tampakta film si sunita ke magi production ni simati film ahum si release tawre aduga magi tampakta haiba film si di hoji Incredible India sidasu nominate tawre adagi Best of Northeastern India sidasu ma nominate tawraga hoji hoji lairiba movie amni ko simadi release taw smoi si release tawrabani film sidi hoi ai magna best actress tare supporting tare natraga so akhoi kai haini yamna matik magul lairaba director sigi makhada producer sigi makhada filmmaker sing sigi makhada work tawjarubani na akhoi haina badaine kai gumba tinna laiga sanga oirubadagi marup oirubadagi sembiba mapu magi makhong khya khagi seba phangjari bani seba yauje tawjari bani do admai tawdana khangja haijadaba aishu asigumba afaba colleague siga marup oirubadagi ko asigumba nungaiba pau kharati taba phangjai haitari aduga wari siga mari lena ichi mana film gi line sida chuki mate kumbire ko asibung de magi achievement mayam am lera mane ba khara dang thambi achievement se mayam am laire hainingai leite maramdi ahan ba maru oina namudrabani na matik mayanga yawrabani na sigai di singai singkhat pa yai haibase aigi age gap laithokrabani na adamaina yamna laibati natte adu mitrang kaithel si ahan ba Manipur Film Festival State Film Festival hawdor matamda nominate tawe adu magna winner oibrati natte aduga Dalit Chaita Academy Award aduma phangi ko aduga Nongin Film Festival sida khoigi and combat production da direction da khoigi musical instrumental album amanami best supporting tai
aduga overall di mana phange album sina adugumba macha masu khar te dum inazaba haitare dumai phange adumakna hekta marang kaina simadi phange simadi aina mithoi mi hele haiba do khakna leiba natte da isi ma wang ang jam na tapna liri khoi ne ngang ta bu jam ngai jai nupi ya manu tam jani ngai ne mase khoi bok ta tam jani ngai khoi bo ngang ba hije de isi ma ado smaina masi marak khatar ko hang moi ne isi hajik film bu oiro de drama bu oiro artist no hu bo me lela drama pa bo me am thok le idana ko mo khoi singsi da kari message pibining bage message senior artist mo ina ko in khalak liba na ha khoina message piraga moina hekta lawgada basu natte angang hore isin chi yam talented oiraba matam dogi khoina horak pa haidra lyric la shu khangde adagi any jagoi da khangde sai da khangde train se khenarak panina moi si yamna tamjaningai oiraba hujikti moina literal lawraga moi matung si inarakanda ai se muk chachari bani haibati mama mapana haloira akanda masa masuna mu guide tor pasmaina moina guide toroga khoi satli bani adumakti oiraga as respect as regard amati moida mathau yam tai aikoina kumapu matamda akoigi iche me makhangde mamara si khangde pulak pase aikoina moisi adoki mati abo pisak khoi themalabra dhaman bi stagi hongmin rak bani abo pisak ki han film ram bani akoi makhong paina khurum makanda akoina literal lojaraga suko yamna respect tawjare adubo hujikan gi angang sing sidi aikoina chaning bado noi chaning ga dabani aikoina tumning adi noi to kadabani aikoi makeup taw loiraga laiba assist taw ga dabaduna noi makeup taw ga dabani adai makeup man sing si chumaroina man role pugadaba sing si yaudra di assistant am chachello aikoi gi yam thina khoi se value laitana taw gi type ta adagi di kaino mangang ro so khoi gi yamna nupi macha sing haigadra maroina nupi macha sing da haigi nupa macha sing si yam bolo yam le yamna mi tinna ba hai aduna akoigi angang inkhalaiba literal lawriba nupi macha sing se heroine ko mi sing se sigi moigi family tawda busu me am yawi atabusu yawi tawre haibagi haibasu natte ko aikoi si star ni na star ai matam khara ngali matam khara mamutli natra asigi wakhalon se sahi se ke chen ya ponte na koi sahi yang khai su jela e koi sahi 33 pan film hora ini ko adugi sahi do hujik ching khalaga ai heroine kum ya ponte tawjaningi si ngone hairoidra adugumबगी sahi si moi kan gi doina teba aduna respect yaudaba thabak sidi angang singna tawdaba sathina so haisanu moina hona jabagi moi hona jamanni moina sathina phaudana moina mi thengna rubase akhoi lamdam sigi imaini akhoi hena chaw thokse aduga moi gi thaksi khachi nai daba mi usitaba manga khaigatba igo yamna wangbase simadi haurak pa khuding makna tawba haibase sungtaw tawbiganu mai gi inabiri ba mama na su khangde mapa na su khangde tawrok pa matang he nang na du toido adu phajate nang na du mi mama du toido adu mai tawri mi kai khani haibase ai khoina moi macha sing da takpi ga dab na ti moi gi mama mapa na macha sing da tambi ga dab ne se ai tom gi khuthang lawjaraga ai gi message ni hoi yam wai je habdi haugal ai ba artist sing su makoi gi jo ahan or ka dori ni ba no mona tro no ti me any person da khuding makta ai heroine ni ai lead role ni khoi hana film ma kum kan da taw gi ba mogi nature se next film ani sura kan da nature am change tawra ga haigat lai ta lairam me ba yam nokning ba do khoina senior artist mo na nuai ta ba ni ikai jai ba ko mai se khoi da usit chadri mali ni kai na su phoi ba moi no pira ibe expression do na adu taw bi ganu hai ba se ai gi message ni ko yam wai je aduga mathangda ichima mahajik ichimo hina thaina kumbirak pa film gi trends to aduga hajik digital film champudi manari ko adu khena ba kari leibi bage hoi khena ba se light ta khangde dubbing torok pada su khangde adai dialogue ta khangde any makeup ta khangde khuding mak ta khena re chakhalak pai se loina ma hela idana adu mangai re ai thoina thaina na si haibadugi wadi nataba thaina nambada wagi ba langba ya dega dai nongdang da tawgadam ni hujikti loina sembaga sabaga loina ma khutsa hainare loina ma kaino tawre ba yamna kai haini chawkhatle ba yam thina develop tawre adona wabagi changsu yam handwe hoi ma thana ise mana yamna pamjana kumki ba film amagi dialogue mate amatang tam pamjabati loina pamjai yam nuai logi ba role se ko adugo ningsing hoba dialogue sanagi medal da tawgi ba dialogue ningsing jabado ama khak tawjage azabi skut tagi direction makha da tawjagi bani sanagi medal
ꯑꯩꯈꯣꯏꯒꯤ ꯒꯣꯀꯨꯜꯁꯤ ꯌꯥꯝ ꯋꯥꯅ ꯃꯇꯩ ꯃꯁꯤꯒ ꯃꯌꯥꯝꯕꯁꯤꯒꯅ ꯁꯥꯟꯅꯕꯁꯦ ꯉꯝꯅꯕ ꯊꯥꯖꯗꯅ ꯃꯇꯩ ꯃꯁꯤꯅ ꯃꯥꯒꯤ ꯎꯟꯖꯔꯛꯄ ꯁꯟ ꯑꯗꯩ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯅ ꯁꯥꯟꯅꯕꯁꯦ ꯑꯆꯧꯕ ꯍꯥꯏꯕꯗꯤ ꯂꯝꯗꯝꯁꯤꯒꯤ ꯐꯪꯗꯗꯅ ꯁ꯭ꯇꯦꯠꯀꯤ ꯐꯪꯗꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁꯥꯟꯅꯕꯁꯦ ꯆꯠꯂꯨꯔꯒ ꯃꯥꯁꯦ ꯃꯦꯗꯜ ꯃꯌꯥꯝ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯣꯠꯇꯣꯅ ꯒꯣꯀꯨꯜꯅ ꯀꯣꯏꯖꯔꯤꯕ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯨꯟꯅꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄꯤꯗꯅ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯗ ꯃꯥꯒ ꯌꯦꯡꯁꯤꯟꯅꯔꯒ ꯂꯩꯈꯤꯕ ꯃꯥꯒꯤ ꯒꯦꯡ ꯀꯥꯡꯕꯨꯁꯤꯅ ꯉꯁꯥꯏꯒꯤ ꯈꯕꯔꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯤꯒ ꯅꯨꯡꯉꯥꯏꯅꯗꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯁꯤꯒꯤ ꯅꯨꯄꯤ ꯐꯨꯏ ꯍꯥꯏꯕꯁꯤꯒꯤ ꯕꯗꯅꯥꯝꯁꯦ ꯄꯤꯁꯤꯜꯂꯀꯥꯟꯗ ꯅꯍꯥꯔꯣꯟꯅ ꯋꯥꯔꯅꯤꯡ ꯇꯧꯔꯒ ꯋꯥꯔꯛꯄ ꯁꯥꯔꯒ ꯃꯥꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯃꯌꯥꯝꯕꯁꯤꯅ ꯍꯥꯠꯇꯣꯛꯄꯤꯔ ꯊꯅꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯃꯥꯅ ꯃꯇꯩ ꯃꯁꯤꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕꯗꯨꯒꯤ ꯃꯇꯩꯃꯒꯤ ꯃꯐꯤ ꯃꯔꯣꯟ ꯃꯌꯥꯝꯕꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯩꯔ ꯂꯥꯛꯑꯒ ꯃꯥ ꯂꯥꯛꯀꯥꯟꯗ ꯃꯇꯩ ꯃꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯦꯜꯀꯝ ꯇꯧꯈꯤꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯍꯥꯏꯗꯅ ꯃꯩ ꯑꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯈꯠꯂꯨꯀꯥꯟꯗ ꯃꯥꯁꯦ ꯃꯈꯣꯡ ꯌꯥꯎꯔꯝꯗꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡ ꯑꯃꯈꯛ ꯑꯩ ꯗꯥꯏꯂꯣꯛ ꯇꯧꯖꯒꯦ ꯁꯅꯥꯇꯣꯝꯕ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯎꯠꯂꯤꯕ ꯁꯛꯇꯝꯁꯤꯕꯨ ꯍꯥꯏꯌꯨ ꯁꯅꯥꯇꯣꯝꯕ ꯅꯌꯥꯝꯕꯒ ꯅꯪꯒꯅ ꯅꯇꯩꯃꯒꯤ ꯃꯐꯝꯗ ꯎꯠꯂꯤꯕ ꯁꯛꯇꯝꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯁꯅꯥꯇꯣꯝꯕ ꯇꯩꯃꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯃꯣꯏꯇꯃꯛꯁꯨ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯍꯟꯕꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯁꯅꯥꯇꯣꯝꯕ ꯌꯥꯝ ꯐꯖꯩ ꯑꯦꯛꯇꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯊꯥꯒꯦ ꯇꯧꯋꯦ ꯑꯗꯨꯅ ꯑꯌꯦꯡꯕ ꯃꯤꯁꯨ ꯀꯞꯅꯤꯡꯉꯝꯒꯅꯤ ꯏꯆꯦꯃꯒꯤ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯖꯔꯤꯕꯀꯣ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤꯅꯤꯗ ꯑꯗꯨꯗꯤ ꯏꯆꯦꯃ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯏꯆꯦꯃꯒ ꯑꯩꯈꯣꯏꯒ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯂꯤ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃꯒ ꯂꯣꯟꯆ ꯇꯧꯕꯤꯔꯛꯄꯁꯤꯗ ꯏꯆꯦꯃꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯔꯕ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜꯁꯤꯅ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯉꯁꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯀꯔꯤꯁꯨ ꯍꯩꯇ꯭ꯔꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯥꯡꯗꯣꯛꯏꯀꯣ ISTV ꯈꯪꯗꯦ ꯏꯝꯄꯦꯛ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯏꯁꯨ ꯃꯔꯨ ꯑꯣꯏꯔꯕ ꯂꯝꯗꯝꯁꯤꯒꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯄꯤꯔꯤꯕ ꯁꯦꯇꯦꯂꯥꯏꯠ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯁꯤda ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯗꯅ ꯅꯠꯇ꯭ꯔꯒ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥꯎ ꯑꯣꯏꯕ ꯌꯥꯏ ꯑꯋꯥꯕꯒꯤ ꯃꯄꯥꯎ ꯑꯣꯏꯕ ꯌꯥꯏ ꯃꯤꯀꯣꯛ ꯊꯣꯡꯍꯧꯗꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯃꯤꯃꯥꯟꯅꯍꯧꯗꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯋꯥ ꯏꯄꯥꯎ ꯑꯃꯇꯪ ꯐꯥꯎꯕꯗ ꯇꯝꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗꯦ ꯇꯣꯝ ꯇꯤꯚꯤ ꯑꯁꯨꯛ ꯌꯨꯅꯤꯛ ꯑꯣꯏꯔꯕ ꯑꯁꯨꯒꯨꯝꯕ ꯁꯦꯇꯦꯂꯥꯏꯠꯁꯤꯗꯩꯁꯤꯗ ꯐꯪꯖꯕꯅꯤꯅ ꯁꯦꯇꯦꯂꯥꯏꯠꯁꯤꯅ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯑꯩ ꯏꯁꯥꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕꯤꯔꯤꯀꯣ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩ ꯉꯁꯤ ꯇꯣꯝ ꯇꯤꯚꯤꯒꯤꯗꯃꯛꯇ ꯇꯣꯝ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯁꯨ ꯑꯃꯨꯛ ꯂꯧꯔꯒ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯣꯝ ꯇꯤꯚꯤꯕꯨ ꯊꯥꯒꯠꯄꯤꯕ ꯑꯗꯨꯒ ꯏꯆꯦꯃꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦꯃ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯋꯥꯍꯪ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯅ ꯈꯔ ꯊꯝꯖꯔꯤ ꯁꯤꯗ ꯏꯆꯦꯃꯅ ꯈꯨꯝꯕꯤꯔꯛ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃꯗ ꯀꯔꯤ ꯒꯨꯟ ꯆꯦꯟꯍꯟꯅꯤꯡꯉꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯒꯗꯕ ꯒꯨꯟꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡꯃꯛ ꯆꯦꯟꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯍꯣꯏ ꯃꯣꯏꯁꯦ ꯂꯧꯕꯤꯔꯤꯕ ꯅꯨꯄꯤꯁꯦ ꯒꯥꯏꯗ ꯇꯧꯕ ꯉꯝꯕ ꯇꯥꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯉꯝꯕꯗꯣ ꯀꯣ ꯈꯔ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕꯗꯣ ꯁꯣꯁꯤꯌꯦꯜ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅ ꯌꯥꯗꯦ ꯄꯩꯁꯥ ꯄꯥꯏꯕ ꯈꯛꯇꯅ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯅꯨꯄꯤ ꯈꯛꯇ ꯅꯨꯡꯁꯤꯕꯅ ꯌꯥꯗꯦ ꯂꯣꯏꯅꯃꯛ ꯈꯔ ꯑꯦꯡꯒꯜꯁꯦ ꯁꯨꯅꯕ ꯇꯁ ꯇꯧꯕꯤꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯃꯤ ꯑꯗꯨꯅ ꯍꯦꯔꯣꯏꯟ ꯑꯣꯏꯅ ꯀꯨꯝꯕꯤꯔꯒꯗꯤ ꯍꯦꯔꯣ ꯑꯣꯏꯅ ꯀꯅꯥ ꯑꯦꯛꯇ ꯇꯧꯃꯤꯟꯅꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅꯔꯥ ꯌꯥꯏ ꯏꯆꯦꯃꯅ ꯄꯥꯝꯕꯤꯕ
ꯑꯦꯛ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯇꯣꯞꯄ ꯂꯝꯒꯤ ꯑꯣꯏꯅ ꯈꯟꯖꯔꯔꯣꯏꯒꯦ ꯁ꯭ꯋꯥꯏꯒꯤ ꯁꯨꯝ ꯈꯟꯖꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯥꯏꯠ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯒ ꯈꯤꯇꯪ ꯑꯦꯛꯇꯤꯡ ꯇꯧꯃꯤꯟꯅꯕꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯅꯔꯦꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯊꯕꯛꯁꯦ ꯀꯔꯝꯕ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯌꯥꯝ ꯇꯜꯂꯦ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯌꯥꯝ ꯇꯜꯂꯦ ꯈꯦꯠꯆꯩꯌꯦꯕ ꯌꯥꯝꯅ ꯈꯦꯠꯄꯗꯤ ꯌꯥꯝ ꯈꯦꯠꯂꯁꯨ ꯈꯦꯠꯄꯁꯨ ꯌꯥꯝ ꯇꯜꯂꯦ ꯏꯆꯦꯃ ꯌꯥꯝ ꯇꯣꯏꯅ ꯉꯪꯕ ꯏꯁꯩꯁꯦ ꯀꯔꯤ ꯏꯁꯩ ꯑꯣꯏꯕꯤꯒꯦ ꯌꯥꯝ ꯇꯣꯏꯅ ꯉꯪꯕꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯣ ꯑꯊꯥꯞꯄ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯦꯛꯂꯥꯅ ꯅꯤꯡꯉꯥꯏꯗ ꯈꯣꯡꯕꯕꯨ ꯅꯪꯅ ꯀꯧꯕꯒꯨꯝ ꯇꯥꯔꯨꯔꯦ ꯅꯨꯖꯥꯏ ꯊꯃꯣꯏꯗꯤ ꯃꯪꯒꯨꯝꯅ ꯎꯠꯂꯔꯦꯗꯣ ꯉꯁꯤꯗꯤ ꯆꯤꯡꯂꯣ ꯂꯥꯟꯅ ꯂꯩꯈ꯭ꯔꯕ ꯅꯪꯕꯨ ꯆꯦꯛꯂꯥꯏ ꯁꯛꯂꯣ ꯂꯧꯈ꯭ꯔꯕ ꯅꯪꯕꯨ ꯎꯖꯕ ꯐꯪꯗ꯭ꯔꯕ ꯏꯃꯤꯠꯁꯤꯅ ꯀꯔꯝꯅꯕꯨ ꯀꯥꯎꯔꯁꯤꯒꯦ ꯆꯤꯡꯂꯣ ꯂꯥꯟꯅ ꯂꯩꯈ꯭ꯔꯕ ꯅꯪꯕꯨ ꯏꯁꯩꯁꯨ ꯍꯩꯇꯦ ꯅꯪꯅ ꯇꯞꯇꯥꯅꯁꯨ ꯀꯞꯍꯜꯂꯨꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯃꯁꯥꯃꯛ ꯇꯥꯔꯒꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝꯅ ꯍꯩꯔꯝꯕꯗꯣ ꯁꯤꯅ ꯏꯁꯩ ꯁꯛꯍꯜꯂꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯀꯣ ꯃꯊꯪꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦꯃꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛꯀꯨꯝꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯕ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯑꯩꯅ ꯀꯥꯎꯍꯧꯗꯅ ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯒꯗꯕꯗꯣ ꯅꯣꯛꯅꯤꯡꯕ ꯑꯩꯅ ꯀꯥꯎꯖꯍꯧꯗꯕ ꯃꯤꯒꯤꯗꯤ ꯅꯠꯇꯕꯀꯣ ꯑꯃ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯌꯥꯝ ꯌꯥꯝꯃꯦꯕ 9 ꯁꯨꯏ ꯑꯩꯅ 2 ꯁꯨꯕꯅꯤ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯁꯨꯝ ꯀꯦꯖꯕꯗꯤ ꯀꯩꯁꯨ ꯐꯪꯗ꯭ꯔꯦꯗꯅ ꯑꯩꯅ ꯁꯦꯀꯦꯟꯗ ꯄꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯔꯝꯅꯤꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅꯒ ꯌꯥꯝ ꯂꯨꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯝꯗꯅꯒ ꯊꯥꯡꯍꯟꯖꯅꯤꯡꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯥꯎꯍꯧꯗꯕꯅꯤꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯇꯨꯝꯁꯤꯟꯅꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯒ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯄꯝꯃ ꯊꯥꯡꯕꯤꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯇꯨꯝꯁꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯁꯥꯎ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯂꯩꯇ꯭ꯔꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯃꯌꯥꯝꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯜꯂ ꯅꯪ ꯀꯩꯒꯤ ꯇꯨꯝ ꯂꯩꯔꯝꯃꯤꯅꯣ ꯈꯨꯄꯥꯛꯅ ꯆꯦꯠ ꯂꯥꯎ ꯊꯥꯔ ꯄꯣꯛꯑꯦꯕꯀꯣ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯍꯧꯗ꯭ꯔꯒ ꯅꯣꯛꯅꯤꯡꯍꯧꯕꯗꯣ ꯑꯗꯨ ꯑꯣꯏꯍꯧꯔꯤꯅꯦ ꯑꯩꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦꯃ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯕꯒꯦ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯥꯔꯇꯤꯁꯅꯤꯅ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝꯗ ꯄꯤꯔꯝꯃꯒꯦ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯊꯣꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯁꯤꯟꯕꯒꯤ ꯄꯨꯀꯩꯁꯤꯅ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯨꯡꯗꯀꯣ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯈꯣꯡꯗꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯤ ꯈꯪꯕꯤꯌꯨ ꯑꯩꯒꯤ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯀꯂꯥ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯅꯕ ꯕꯤꯗ꯭ꯌꯥꯒꯤ ꯃꯍꯩ ꯃꯄꯨꯡ ꯐꯥꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯅꯣꯂꯦꯖ ꯑꯗꯒꯤ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯕ ꯁꯣꯊꯗꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯦꯡꯅ ꯉꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯪꯖꯕ ꯍꯩꯖꯗꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯦꯁꯦꯖ ꯇꯧꯖꯔꯤ ꯌꯥꯝ ꯐꯖꯕ ꯃꯦꯁꯦꯖꯅꯤ ꯏꯆꯦꯃ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯇꯣꯝ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯟꯖꯥꯛ.comꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜꯁꯤꯃꯇꯪ ꯈꯨꯗꯣꯜ ꯑꯁꯤ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯇꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯄꯨꯅꯦꯁ꯭ꯋꯔꯤꯅꯁꯨ ꯍꯩꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯒ ꯂꯣꯏꯅ ꯂꯧꯁꯤꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯣꯐꯤ ꯋꯤꯠ ꯇꯣꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯗꯣꯝꯒꯤ ꯍꯣꯁ ꯑꯔꯨꯟꯕꯂꯥꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ